ꯃꯥꯏꯃꯨ ꯃꯗꯨꯕꯨꯗ ꯃꯁꯥꯗꯣ ꯊꯥꯀꯠꯄꯅ ꯈꯝ ꯊꯦꯡꯉꯤ ꯃꯈꯨꯠꯇ ꯐꯤꯁꯥ ꯇꯦꯝꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯒ ꯑꯁꯣꯡꯕ ꯃꯄꯥ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯄ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃꯅ ꯂꯣꯠꯂꯦ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯔꯦꯜꯗꯨꯅꯗꯤ ꯎꯍꯧꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯃꯁꯥꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯩꯁꯤꯡꯅ ꯈꯨ ꯁꯦꯟꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯗꯨ ꯈꯨꯗꯥꯡꯗ ꯃꯆꯥꯒꯤ ꯅꯤꯡꯊꯥ ꯑꯆꯣꯠꯄꯗꯨ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗꯨ ꯂꯥꯟꯊꯣꯛꯂꯒ ꯅꯥꯁꯤꯛ ꯃꯈꯣꯡ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯆꯤꯟꯗ ꯀꯝꯉꯥꯡ ꯉꯥꯡꯉꯤ ꯏꯆꯥꯒꯤ ꯅꯤꯡꯊꯥ ꯑꯍꯟꯕ ꯑꯝꯇ ꯂꯩꯒꯤꯁꯦ ꯑꯩꯕꯨ ꯉꯝꯗꯕꯅꯤ ꯇꯧꯔꯤꯁꯦ ꯁꯨꯃꯟꯗꯅ ꯄꯁꯤꯡ ꯊꯣꯛꯂꯦ ꯏꯆꯥꯒꯤ ꯅꯤꯡꯊꯥꯁꯦ ꯃꯃꯤꯡꯇꯒꯤ ꯅꯤꯡꯊꯥ ꯑꯣꯏꯔꯦ ꯃꯁꯛ ꯃꯆꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯃꯄꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏꯀꯣ ꯃꯃꯥ ꯂꯨꯈ꯭ꯔꯕꯤ ꯑꯩꯅ ꯄꯤꯛꯅ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯏꯆꯥꯁꯦ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯅ ꯏꯆꯥꯒꯤ ꯃꯅꯤꯡꯗꯤ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯆꯥꯒꯤ ꯅꯤꯡꯊꯥꯁꯦ ꯑꯩꯕꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯁꯤꯗ ꯁꯨꯔꯤꯕꯁꯦ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯃꯗꯣ ꯃꯊꯟꯇ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯩ ꯃꯥꯅ ꯁꯨꯔꯤꯕ ꯅꯤꯡꯊꯥꯁꯤꯡꯗꯣ ꯅꯥꯁꯤꯛ ꯃꯈꯣꯡ ꯑꯗꯨꯗ ꯐꯧꯒꯗꯧꯕꯩ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯐꯤ ꯐꯧꯕꯒꯤ ꯃꯊꯧ ꯑꯗꯨꯗ ꯈꯣꯏꯖꯪꯂꯤꯉꯩ ꯃꯥꯏꯃꯨꯗꯣ ꯃꯔꯨꯝꯗꯨꯗ ꯂꯣꯠꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯤꯁꯤꯅ ꯎꯗ꯭ꯔꯤꯉꯩ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡꯁꯤꯒꯤ ꯃꯄꯥꯗꯗꯤ ꯂꯥꯜꯂꯒ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯌꯥꯡꯗꯧ ꯂꯣꯝꯕꯤ ꯃꯄꯥ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯣꯡꯕ ꯅꯔꯛ ꯃꯔꯛ ꯁꯤꯡꯅꯥꯡ ꯍꯧꯔꯤꯕꯗꯣꯝꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯐꯤꯉꯧꯁꯦ ꯐꯨꯛ ꯂꯥꯎꯅ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯜꯂꯒ ꯆꯠꯀꯦ ꯇꯧꯏ ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯄꯥꯈꯠꯄ ꯊꯀꯠꯄ ꯂꯩꯕꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯑꯣ ꯑꯣꯖꯥ ꯐꯠꯇꯦꯗꯀꯣ ꯅꯪꯁꯦ ꯂꯝꯇꯥꯒꯤ ꯊꯥꯡꯖꯁꯤꯗ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯦ ꯁꯔꯣꯏ ꯉꯥꯔꯣꯏꯗꯤ ꯐꯕꯨ ꯐꯈ꯭ꯔꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯂꯣꯏꯅ ꯈꯨꯟꯗꯤꯟꯅꯗꯧꯔꯤ ꯍꯥꯏꯕ ꯈꯪꯂꯕꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯑꯁꯤ ꯁꯣꯜꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯃꯥꯅ ꯍꯧꯖꯤꯛꯇ ꯂꯣꯠꯂꯝꯕ ꯃꯄꯥꯗꯨ ꯇꯥꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯅ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯂꯣꯠꯂꯦ ꯁꯤꯡꯅꯥꯡ ꯃꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯇꯦꯅꯥꯎ ꯀꯧꯏ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯏꯁꯤꯡ ꯏꯅꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯀꯨꯝꯈ꯭ꯔꯒ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯕ ꯆꯍꯤ 10ꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛ ꯌꯥꯝ ꯇꯥꯡꯅ ꯇꯨꯔꯦꯜ ꯃꯄꯥꯜꯁꯤꯗ ꯃꯊꯤ ꯐꯣꯡꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏꯁꯤ ꯉꯁꯤꯗꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯁꯥꯊꯣꯛꯄ ꯊꯣꯛꯂꯛꯄꯅꯤ ꯃꯥꯏꯃꯨ ꯋꯥꯔꯤꯗꯤ ꯇꯥꯔꯦ ꯑꯗꯨꯅ ꯎꯕꯃꯛꯇꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯏ ꯃꯥꯅ ꯎꯔꯤꯕꯁꯦ ꯇꯦꯅꯥꯎꯅꯤ ꯃꯁꯤꯁꯨ ꯎꯅꯔꯨꯕ ꯃꯥꯌꯣꯛꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯍꯥꯛ ꯊꯦꯡꯅꯕꯁꯦ ꯑꯋꯥꯐꯝꯗ ꯇꯥꯏ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯡꯁꯦ ꯌꯦꯡꯂꯒ ꯃꯇꯥꯡ ꯆꯥꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯐꯝꯁꯤꯗꯒꯤ ꯁꯠ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯤ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯔꯕ ꯃꯁꯥ ꯄꯨꯝꯕ ꯁꯪꯒꯣꯝ ꯃꯄꯥꯜꯒꯨꯝ ꯉꯧꯔꯣꯛ ꯉꯧꯕ ꯏ ꯊꯥꯡꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯎꯔꯦ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯇꯦꯅꯥꯎꯅ ꯍꯩꯅꯤꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ 9 ꯌꯦꯡꯅ ꯂꯥꯎꯔꯛꯏ ꯇꯥꯅꯕ ꯀꯟꯅ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯕꯣ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯍꯦꯜꯂꯦ ꯂꯝꯄꯥꯛꯃꯛ ꯅꯠꯇ꯭ꯔꯁꯨ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯅꯣꯕꯥ ꯀꯥꯎꯕꯤ ꯁꯥꯟꯅꯁꯦ ꯀꯨꯏꯔꯦ ꯁꯥꯟꯅꯃꯤꯟꯅꯗꯕ ꯁꯥꯟꯅꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯇꯦꯅꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯐꯤ ꯐꯧꯅ ꯐꯧꯅ ꯍꯩꯅꯤꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯇꯥꯔꯤꯕ꯭ꯔꯣ ꯅꯌꯥꯝꯕꯅ ꯀꯧꯔꯤꯁꯤ ꯅꯈꯣꯏꯅꯤꯅꯦ ꯂꯥꯎꯕ ꯈꯔ ꯍꯦꯟꯃꯜꯂꯤ ꯑꯗꯨꯛ ꯌꯥꯝ ꯍꯩꯅꯤꯡꯗꯨ ꯆꯥꯔꯗꯤ ꯅꯥꯕ ꯁꯣꯏꯗ꯭ꯔꯦ ꯅꯣꯏꯀꯣ ꯅꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯉꯥꯡꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯒꯨꯝ ꯉꯥꯅꯨ ꯄꯔꯦꯡ ꯆꯠꯄꯒꯨꯝ 9 ꯃꯈꯨꯠ ꯇꯨꯡꯒꯨꯟꯅꯔꯗꯨꯅ ꯃꯆꯤꯟ ꯃꯌꯥꯗꯨꯅ ꯍꯩꯅꯤꯡ ꯆꯥꯔꯨꯕꯒꯤ ꯏꯇꯩ ꯃꯕꯨꯛ ꯏꯀꯪ ꯀꯪꯈꯩ ꯅꯣꯝ ꯁꯥꯃꯨ ꯃꯆꯥꯅ ꯆꯠꯄꯒꯨꯝ ꯃꯅꯤꯡꯗꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯇꯦꯅꯥꯎꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯑꯉꯥꯡ 9ꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯂꯩꯕ ꯅꯣꯕꯥꯞꯇꯨ ꯂꯧꯗꯣꯏꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯕꯥꯞꯇꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯇꯥꯟꯅꯕ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯔꯝꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯅꯣꯕꯥꯞꯁꯤꯗꯤ ꯄꯠꯂꯦ ꯄꯨꯝꯂꯦ ꯑꯩ ꯊꯣꯡꯒꯥꯝꯒꯤ ꯏꯪꯈꯣꯜ ꯇꯧꯕ
ꯅꯣꯕꯥꯞ ꯑꯝꯇ ꯍꯦꯛꯂꯨꯈꯤꯒꯦ ꯑꯗꯨ ꯍꯦꯛꯂꯨꯔꯒ ꯅꯣꯕꯥꯞ ꯀꯥꯎꯕꯤ ꯁꯥꯟꯅꯁꯦ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯑꯉꯥꯡ ꯑꯗꯨ ꯄ꯭ꯔꯞ ꯅꯣꯕꯥꯞ ꯍꯦꯛꯄ ꯊꯣꯡꯒꯥꯝꯒꯤ ꯏꯪꯈꯣꯜꯗꯨ ꯇꯝꯅ ꯃꯁꯥꯗꯨ ꯅꯣꯝꯍꯧ ꯉꯥꯅꯨ ꯃꯅꯤꯡꯒꯨꯝ ꯊꯦꯛꯇꯨꯅ ꯆꯠꯂꯦ ꯑꯉꯥꯡ ꯑꯇꯩꯒ ꯇꯦꯅꯥꯎꯒꯅ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯐꯝꯗꯨꯅ ꯅꯣꯕꯥꯞ ꯍꯦꯛꯄ ꯆꯠꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯤꯡꯗꯨ ꯎꯕꯗ ꯃꯥꯏꯃꯨꯗꯤ ꯀꯣꯛꯄ ꯑꯣ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯆꯠꯀꯅꯦꯕ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯣꯡꯒꯗꯣ ꯁꯣꯏꯗꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯔꯅꯤ ꯇꯧꯔꯤꯁꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯕꯥꯞ ꯍꯦꯛꯂꯨꯅꯤ ꯍꯥꯏꯗꯅ ꯃꯗꯣꯝ ꯂꯥꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯣꯡꯃꯣꯡ ꯂꯥꯛꯄꯅ ꯊꯣꯡꯒꯥꯝꯒꯤ ꯄꯥꯁꯣꯠꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯣ ꯌꯧꯔꯛꯂꯦ ꯃꯄꯥꯗꯣ ꯌꯧꯔꯛꯄꯗ ꯎꯔꯦ ꯃꯔꯥꯡ ꯀꯥꯏꯅ ꯇꯦꯛꯊꯈꯩ ꯄꯥꯟꯕ ꯑꯆꯧꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯀꯣꯟꯊꯣꯡ ꯂꯣꯜꯂꯤꯕ ꯆꯩꯗꯨꯅ ꯐꯠ ꯂꯥꯎꯅ ꯀꯟꯁꯤꯜꯂꯦ ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯕꯥꯞꯇꯨ ꯍꯦꯛꯂꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯑꯁꯨꯝꯅ ꯀꯟꯁꯤꯜꯂꯛꯄꯒ ꯊꯣꯡꯒꯥꯝꯒꯤ ꯍꯨꯏꯖꯥꯎ ꯑꯍꯨꯝꯗꯣ ꯃꯥꯡꯒꯣꯟ ꯃꯆꯤꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯉꯥꯡꯗꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯣꯡ ꯐꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯎꯕ ꯍꯣꯏꯒꯤ ꯍꯧꯅꯕꯤ ꯑꯍꯨꯝꯒ ꯑꯣꯏꯔꯦ ꯆꯞ ꯃꯥꯟꯅꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯑꯍꯤꯡꯗꯨꯗ ꯄꯥꯁꯣꯠ ꯍꯨꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯈꯣꯡꯕꯗꯨꯗꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯄꯨꯔꯣꯏꯕ ꯏꯃꯣꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯇꯝꯅ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯂꯒ ꯄꯣꯗꯣꯜꯒꯤ ꯃꯉꯥꯜꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯁꯨꯔꯕ ꯏꯃꯣꯆꯥꯗꯤ ꯏꯁꯤꯀꯩ ꯇꯨꯝꯊꯔꯤ ꯏꯃꯣꯆꯥꯗꯨ ꯇꯥꯅꯕ ꯄꯥꯁꯣꯠꯅ ꯇꯞꯅ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯧꯗꯣꯛꯏ ꯃꯣꯏ ꯃꯄꯥ ꯇꯥꯔꯤꯕ꯭ꯔꯥ ꯃꯣꯏ ꯃꯄꯥꯎ ꯑꯃꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯕꯗꯨꯗ ꯇꯥꯔꯗꯨꯅ ꯍꯩꯅꯤꯡꯗ ꯈꯨꯝꯂꯛꯑꯦ ꯀꯩꯗꯧꯔꯒꯦ ꯄꯥꯁꯣꯠ ꯍꯣ ꯃꯄꯥꯜꯗ ꯍꯨꯏ ꯌꯥꯝ ꯀꯟꯅ ꯈꯣꯡꯂꯤ ꯆꯨꯝꯅ ꯈꯣꯡꯕꯒ ꯅꯠꯇꯤꯌꯦ ꯀꯞꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯨꯔꯥꯟꯕ ꯆꯪꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯕ ꯍꯨꯏꯅ ꯈꯣꯡꯕꯕꯨ ꯆꯨꯝꯅ ꯃꯃꯤꯠꯇ ꯂꯥꯏ ꯇꯤꯟꯅꯨꯗꯨꯅ ꯏꯆꯝ ꯆꯝꯅ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯠꯇꯦ ꯃꯣꯏ ꯃꯄꯥ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯍꯦꯛ ꯏꯆꯝ ꯆꯝꯅ ꯈꯣꯡꯕꯗꯤ ꯃꯥꯟꯗꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ ꯅꯍꯥꯟꯈꯩ ꯈꯣꯡꯕꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯅꯪꯕꯨ ꯑꯝꯇ ꯌꯦꯡꯉꯨꯁꯤꯕ ꯍꯩ ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖꯁꯤꯗ ꯂꯥꯏ ꯇꯤꯟ ꯆꯠꯄ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪꯕꯣ ꯍꯨꯔꯥꯟꯕꯅ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯪꯂꯝꯂꯗꯤ ꯀꯝꯗꯧꯕ ꯂꯝꯇꯥ ꯊꯥꯡꯖꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ ꯍꯧꯖꯤꯛꯄꯨ ꯄꯥꯁꯣꯠ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯃꯣꯏ ꯃꯄꯥ ꯁꯂꯥꯝꯒꯤ ꯁꯟꯕꯤ ꯃꯄꯤ ꯃꯆꯥꯗꯣ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯃꯨꯛꯀꯤ ꯂꯝꯇꯥ ꯊꯥꯡꯖꯗ ꯍꯨꯔꯥꯟꯕꯅ ꯍꯨꯔꯒ ꯄꯨꯈꯤꯗꯅ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯤꯗꯣ ꯍꯣꯏꯅꯦ ꯄꯥꯁꯣꯠ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯅꯔꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯈꯨꯠꯇ ꯄꯣꯗꯣꯟꯗꯨ ꯄꯥꯏ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯂꯦ ꯃꯥꯡꯒꯣꯟꯗꯒꯤ ꯈꯖꯤꯛ ꯀꯨꯝꯊꯕꯗ ꯉꯥꯏꯔꯦ ꯎꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯃꯃꯤꯠꯇ ꯏ ꯊꯥꯡꯗ꯭ꯔꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯥꯟꯕ ꯑꯉꯥꯡ ꯑꯃꯅ ꯅꯣꯕꯥꯞ ꯃꯊꯛ ꯑꯗꯨꯗ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯣ ꯇꯥꯎꯕ ꯍꯨꯏꯗ ꯑꯗꯨꯝꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯑꯉꯥꯡ ꯐꯠꯇꯕ ꯀꯁꯥ ꯑꯄꯨꯝꯕꯅꯤ ꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯉꯛꯉꯛꯏ ꯀꯁꯥ ꯑꯄꯨꯝꯕꯁꯤꯅ ꯅꯣꯕꯥꯞ ꯃꯈꯣꯡꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯈꯥꯝꯕꯤ ꯃꯩꯉꯥꯜꯗꯨ ꯎꯕꯗ ꯃꯩꯉꯥꯜ ꯎꯕ ꯌꯥꯗꯕ ꯑꯉꯥꯡ ꯑꯗꯨ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯕꯗ ꯍꯤꯡꯅ ꯀꯞꯂꯤ ꯍꯨꯏ ꯑꯍꯨꯝꯗꯨꯁꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯦꯟꯅ ꯍꯧꯅ ꯈꯣꯡꯉꯤ ꯈꯣꯡꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯄꯥꯁꯣꯠꯇꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯀꯤꯕꯒ ꯊꯀꯠꯄꯒꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯁꯥꯗꯣ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯦ ꯃꯃꯤꯠ ꯄꯥꯜꯂꯤꯗꯨꯉꯥꯏ ꯑꯉꯧꯕ ꯉꯥꯛꯇ ꯀꯔꯤꯒꯨꯝꯕꯗꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯑꯍꯣꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯕꯗꯧꯅ ꯎꯏ ꯃꯁꯥꯗꯣ ꯏ ꯃꯆꯦꯠ ꯑꯝꯇ ꯊꯥꯡꯗ꯭ꯔꯕ ꯃꯈ꯭ꯌꯥꯠꯇꯨꯅ ꯀꯞꯄꯒꯤ ꯀꯥꯊꯣꯔꯛꯄꯗ ꯃꯌꯥ ꯂꯥꯎꯅ ꯍꯦꯛ ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯑꯃ ꯏꯇꯧ ꯇꯧꯏ ꯐꯤꯕꯝ ꯀꯥꯏꯔꯕ ꯉꯥꯡꯗꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯄꯥꯁꯣꯠ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯍꯤꯛꯊꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯄꯥꯁꯣꯠ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯂꯥꯏꯀꯠꯅꯅꯕ ꯇꯧꯔꯤ ꯁꯣꯝꯗꯅ ꯑꯉꯥꯡꯗꯨꯅ ꯃꯍꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯥꯅ ꯀꯞꯄꯒꯤ ꯇꯦꯡꯊꯥ ꯈꯣꯜꯗꯨ ꯇꯥꯕꯗ ꯅꯥꯀꯣꯡꯒ ꯂꯣꯏꯅ ꯁꯦꯒꯥꯏꯒꯦ ꯇꯧꯏ ꯑꯁꯨꯝꯅ ꯃꯥꯡꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯡꯅ
ꯀꯞꯄꯒꯤ ꯃꯈꯣꯜꯗꯨꯅ ꯍꯦꯟꯅ ꯀꯜꯂꯛꯄꯗꯨꯅ ꯁꯤꯡꯖꯥ ꯌꯩꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯇꯝꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏ ꯑꯉꯥꯡ ꯑꯗꯨ ꯇꯝꯅ ꯏꯃꯣꯆꯥ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯪꯉꯤ ꯍꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡꯒ ꯂꯣꯏꯅ ꯄꯪꯉꯤꯅꯦ ꯇꯥꯊꯤꯕ ꯃꯤꯒ ꯍꯥꯏꯕꯗꯣ ꯁꯣꯏꯗꯣꯏꯕ ꯇꯥꯔꯦ ꯀꯞꯀꯦꯁꯨ ꯀꯥꯏꯗꯅꯣ ꯆꯠꯂꯒ ꯀꯞꯂꯨꯔꯣ ꯁ꯭ꯋꯥꯏꯗꯒ ꯀꯞꯂꯗꯤꯅꯦ ꯆꯩ ꯆꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯥꯡꯒꯣꯟꯗ ꯁꯤꯡ ꯑꯣꯏꯅꯕ ꯐꯧꯔꯒ ꯂꯩꯕ ꯑꯃꯗꯤ ꯁꯨꯃꯥꯡꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯋꯥꯇꯨꯞ ꯃꯇꯦꯛ ꯑꯃ ꯄꯥꯏ ꯁꯞꯇꯔꯊꯤꯅ ꯂꯪꯉꯛꯄꯅꯤ ꯑꯁꯨꯝꯅ ꯅꯣꯕꯥꯞꯇꯨ ꯇꯝꯅ ꯂꯪꯉꯛꯄꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯅꯣꯕꯥꯞ ꯃꯁꯥꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯄꯣꯞ ꯂꯥꯎꯅ ꯅꯣꯕꯥꯞ ꯃꯁꯥꯗꯨꯗꯒꯤ ꯇꯥꯔꯛꯏ ꯃꯇꯝꯗꯨꯗ ꯍꯨꯏ ꯑꯍꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯆꯤꯛꯍꯧꯔꯒꯦ ꯈꯟꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯒ ꯑꯉꯥꯡ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯀꯥꯟꯊꯣꯛꯂꯒ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯨ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯏꯃꯣꯆꯥꯅ ꯈꯪꯉꯦꯗꯅ ꯀꯩꯁꯨ ꯂꯩꯇꯕ ꯄꯦꯇꯋꯥ ꯅꯪꯅ ꯁ꯭ꯋꯥꯏꯗꯒ ꯑꯐꯥꯎ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯤꯛꯏ ꯂꯋꯥꯏꯗꯁꯨ ꯏꯁꯤꯡ ꯈꯔ ꯊꯥꯕꯤꯔꯦ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯄꯁꯣꯠ ꯋꯥꯈꯜ ꯇꯥꯔꯦ ꯋꯥꯈꯜ ꯇꯥꯕꯒ ꯏꯃꯣꯆꯥ ꯌꯦꯡꯅ ꯃꯣꯏꯄꯥ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯗꯨꯗꯤ ꯍꯣ ꯆꯠꯈ꯭ꯔꯦ ꯑꯁꯦꯡꯀꯤꯔꯣ ꯑꯩ ꯌꯥꯝ ꯀꯤ ꯃꯣꯏ ꯃꯄꯥ ꯌꯥꯔꯦꯁꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯅꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯕꯥꯞ ꯍꯦꯛꯄ ꯆꯠꯂꯨꯔꯒ ꯎꯇꯨꯞ ꯆꯥꯔꯒ ꯍꯜꯂꯛꯄ ꯑꯉꯥꯡ ꯑꯗꯨꯅ ꯋꯥ ꯋꯥ ꯀꯞꯂꯒ ꯂꯥꯛꯄꯅ ꯅꯥꯁꯤꯛ ꯃꯈꯣꯡꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯔꯛꯂꯦ ꯅꯥꯁꯤꯛꯇꯨ ꯌꯧꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯥꯡꯅ ꯂꯩꯔꯝꯕ ꯑꯇꯩꯁꯤꯡꯗꯨꯗ ꯇꯝꯃꯤ ꯇꯦꯅꯥꯎꯒꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯦ ꯃꯈꯣꯏꯗꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯅꯥꯁꯤꯛ ꯃꯈꯣꯡ ꯃꯄꯥ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯐꯥꯎꯔꯒ ꯑꯇꯩ ꯑꯇꯣꯞꯄꯗ ꯆꯠꯄꯁꯨ ꯃꯌꯥꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯤꯡꯉꯝꯗ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯂꯩꯍꯧꯔꯦ ꯑꯉꯥꯡ ꯑꯃ ꯐꯨꯔꯛꯄꯒꯤꯗꯃꯛ ꯑꯇꯣꯞꯄ ꯑꯉꯥꯡ 6 ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ 9 ꯁꯨꯗꯨꯅ ꯊꯣꯡꯒꯥꯝꯒꯤ ꯏꯪꯈꯣꯜꯗꯨ ꯇꯝꯅ ꯂꯥꯛꯏ ꯁꯣꯝꯗꯅ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯃꯃꯤꯠꯅ ꯃꯅꯥꯀꯣꯡꯅ ꯇꯥꯗꯕ ꯃꯥꯏꯃꯨꯗꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯦ ꯑꯣ ꯂꯣꯏꯔꯦꯗꯅ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯒ ꯂꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯑꯩ ꯁꯃꯥꯏ ꯂꯩꯔꯒ ꯌꯨꯝꯗ ꯆꯠꯍꯧꯕꯅ ꯐꯔꯦ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯒꯤꯗꯃꯛ ꯑꯩ ꯊꯋꯥꯏ ꯊꯥꯕ ꯉꯝꯈꯤꯔꯣꯏ ꯐꯔꯦ ꯑꯣꯖꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯁꯨ ꯁꯥꯎꯔꯁꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯐꯅ ꯍꯩꯗꯨꯅꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯉꯥꯄ꯭ꯔꯨꯝ ꯃꯃꯩꯗ ꯈꯨꯖꯤꯟ ꯆꯤꯛꯄ ꯑꯣꯏꯅ ꯊꯣꯛꯀꯅꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥ ꯀꯟꯖꯅꯕ ꯁꯃꯥꯏ ꯂꯩꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯁꯣꯡꯕꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯇꯨꯃꯤꯟ ꯅꯥꯁꯤꯛ ꯃꯄꯥꯗꯨ ꯌꯦꯡꯂꯝꯗꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯦ ꯃꯔꯥꯏꯕꯛꯇꯤ ꯂꯩ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯀꯟꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯃꯛ ꯃꯆꯤꯡ ꯂꯩꯗꯨꯅ ꯊꯦꯡꯅꯗ꯭ꯔꯦ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯗ ꯊꯣꯡꯒꯥꯝꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨ ꯌꯧꯕꯗ ꯃꯁꯝ ꯃꯅꯥꯗꯣ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯃꯨꯁꯤ ꯃꯨꯁꯤ ꯄꯥꯡꯈꯠꯂꯛꯄ ꯂꯝꯇꯥꯒꯤ ꯊꯥꯖꯗ ꯎꯔꯦ ꯄꯁꯣꯠꯂꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯒꯤ ꯋꯥꯄꯜ ꯃꯇꯣꯟꯗꯨꯗ ꯑꯉꯥꯡ 9ꯇꯨ ꯆꯦꯛꯃꯨꯛ ꯂꯥꯎꯗꯨꯅ ꯁꯦꯛꯄꯤꯗꯧꯅ ꯅꯞ ꯅꯞꯇꯨꯅ ꯂꯩꯕ ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨ ꯃꯤꯍꯨꯜ ꯆꯦꯟꯈꯠꯂꯛꯏ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯊꯣꯡꯒꯥꯝꯒꯤ ꯏꯃꯨꯡꯁꯤꯗꯤ ꯅꯥꯁꯤꯛ ꯃꯈꯣꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁ꯭ꯋꯥꯏꯗ ꯀꯁꯥꯁꯤꯡꯁꯤꯅ ꯀꯨꯝꯍꯩ ꯇꯧꯗꯣꯔꯕ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯈꯪ-ꯍꯩꯕ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯋꯥꯐꯝꯗꯒꯤ ꯇꯥꯗꯅꯕ ꯀꯟꯕꯤꯒꯦ ꯇꯧꯕꯁꯨ ꯑꯩꯗꯤ ꯉꯝꯂꯣꯏ ꯑꯩꯗꯤ ꯄꯔꯥ ꯍꯧꯕꯗ ꯉꯥꯏꯔꯤ ꯂꯩꯀꯥꯏ ꯇꯥꯅꯕ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯒꯦꯁꯨ ꯃꯗꯨꯁꯨ ꯌꯥꯔꯣꯏꯗꯣꯔꯤ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯃꯄꯥꯜ ꯊꯣꯡꯅꯔꯔꯣꯏ ꯀꯤꯕꯗꯒꯤ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯐꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯁꯤꯒꯤ ꯀꯨꯝꯍꯩꯁꯤꯗꯤ ꯌꯦꯡꯕ ꯌꯥꯕ ꯀꯨꯝꯍꯩꯁꯨ ꯅꯠꯇꯦ ꯑꯩ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯕꯅ ꯐꯩ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯄ꯭ꯔꯞ ꯊꯣꯡꯒꯥꯝꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯂꯒ ꯊꯋꯥꯏ ꯅꯝꯗ ꯄꯣꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯊꯣꯡꯒꯥꯝꯒꯤ ꯋꯥꯄꯜ ꯃꯇꯣꯟꯗꯨꯗ ꯑꯉꯥꯡ 9ꯁꯨ ꯁꯦꯛꯄꯤꯗꯧꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯇꯥꯎꯕ ꯍꯨꯏ 3ꯗꯨꯅ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯕꯗꯣ ꯃꯈꯣꯏ 9ꯇꯨꯃꯛ ꯃꯃꯤꯠꯅ ꯎꯔꯤ ꯇꯥꯎꯕ ꯍꯨꯏ 3ꯗꯨꯁꯨ ꯑꯁꯤꯡꯕꯅꯤ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕꯅꯤ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯕ ꯌꯥꯗꯦ ꯊꯥꯡꯒꯠꯇꯨꯅ
ꯀꯗꯣꯝꯗꯅ ꯃꯅꯥꯁꯤꯡꯗꯣ ꯐꯜꯂꯞ ꯐꯜꯂꯞ ꯃꯄꯨ ꯅꯤꯡꯕ ꯇꯥꯎꯕ ꯍꯨꯏ ꯑꯣꯏꯕꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯦ ꯈꯟꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯝꯊꯔꯨꯔꯕ ꯄꯁꯣꯠꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯏꯊꯤꯜ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯐꯥꯎꯔꯤ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯃꯁꯥꯗ ꯑꯃꯨꯛꯁꯨ ꯁꯈꯤꯅꯥ ꯑꯃ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯀꯥ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯃꯍꯥꯛ ꯉꯁꯥꯏ ꯀꯔꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗꯗꯤ ꯃꯄꯨꯔꯣꯏꯕꯅ ꯅꯥꯈꯣꯛꯇꯨꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫ ꯈꯪꯍꯧꯗꯅ ꯃꯥ ꯉꯁꯥꯏꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯑꯉꯥꯡꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯎꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗ ꯊꯛꯀꯠꯄ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯆꯥꯁꯨ ꯎꯗꯦ꯫ ꯁꯥꯡꯂꯕ ꯆꯍꯤ 10ꯁꯦ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯇ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯅꯦ꯫ ꯃꯅꯦ ꯃꯀꯨ ꯂꯩꯇꯦ꯫ ꯅꯨꯄꯥꯁꯤꯁꯨ ꯃꯊꯟꯇ ꯄꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯆꯥꯒ ꯌꯥꯎꯗ꯭ꯔꯦ꯫ ꯃꯤꯅꯁꯨ ꯀꯌꯥ ꯎꯁꯤꯠꯄꯤꯗꯦ꯫ ꯇꯔꯛ ꯇꯔꯛ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯍꯤꯡꯂꯤ꯫ ꯑꯍꯤꯡꯁꯤꯗ ꯃꯥ ꯃꯃꯤꯠꯇꯣ ꯀꯛꯂꯥ ꯑꯃꯇ ꯎꯏꯁꯤꯜꯂꯨ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯥ ꯄꯥꯈꯠꯄ ꯊꯀꯠꯄ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯅ ꯂꯩꯔꯤꯉꯩ ꯁꯔꯛ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛ ꯎꯞꯇꯨꯅ ꯂꯩꯔꯤꯕꯗꯣꯝꯗ ꯀꯣꯟ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯛꯀꯠꯂꯦ꯫ ꯃꯐꯝ ꯆꯥꯅ ꯊꯝꯂꯤꯕ ꯀꯣꯟꯁꯤꯡꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯣꯜꯂꯨꯞꯇꯨꯗꯒꯤ ꯂꯣꯏꯅ ꯇꯥꯗꯣꯏꯅꯣ? ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯦꯛꯇ ꯆꯤꯡꯗꯣꯜꯗꯧꯅ ꯋꯥꯡꯕ ꯃꯐꯝꯗ ꯊꯝꯕꯁꯨ ꯅꯠꯇꯦ꯫ ꯁꯨꯝꯅꯇꯒꯤ ꯃꯐꯝ ꯆꯥꯅ ꯊꯝꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯀꯣꯜ ꯂꯤꯛꯁꯤꯡ ꯑꯗꯣ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯍꯧꯗꯣꯡ ꯆꯪꯂꯝꯕꯁꯨ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯥꯔꯕꯅꯤꯅ ꯀꯔꯝꯅ ꯇꯥꯁꯤꯟ ꯈꯪꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯀꯅꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯥꯛꯈꯨꯝ ꯂꯩꯕꯗꯣꯝꯗ ꯃꯈꯨꯠꯇ ꯄꯣꯗꯣꯟꯗꯨ ꯄꯥꯏ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯀꯣꯜꯂꯨꯞꯁꯤꯡ ꯑꯗꯨ ꯏꯆꯥꯏ ꯆꯥꯏꯈꯩꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ꯫ ꯀꯣꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯎꯞꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯅ ꯃꯥ ꯆꯥꯛꯈꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯁꯥ ꯃꯇꯣꯝꯗ ꯉꯁꯥꯏ ꯇꯥꯈꯤꯕ ꯃꯈꯣꯜꯁꯤꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕꯗ ꯃꯅꯤꯡ ꯊꯣꯡꯗꯣ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯃꯥꯒꯤ ꯃꯤꯃꯥꯡꯗꯨꯗ ꯂꯩꯕꯗꯨ ꯎꯔꯦ꯫ ꯊꯣꯡ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯁꯣꯠꯀꯤ ꯃꯤꯍꯨꯜꯗꯣ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯔꯦ꯫ ꯄꯁꯣꯠꯅ ꯍꯩꯃꯥ ꯀꯔꯤ ꯃꯇꯧꯅꯤꯒꯦ ꯁꯤꯗꯤ? ꯑꯩꯗꯤ ꯊꯣꯡꯁꯦ ꯑꯝꯇ ꯂꯣꯜꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯟꯈꯤꯕꯗꯥꯏꯅꯦ? ꯅꯠꯇ꯭ꯔꯒꯅ ꯂꯣꯟꯗꯤ ꯂꯣꯜꯂꯒ ꯄꯨꯅꯥ ꯊꯥꯔꯝꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯀꯣꯛ ꯆꯤꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯁꯤꯡꯒꯥꯏꯕꯥꯛ ꯑꯃꯅ ꯂꯨꯈꯝꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯑꯦ꯫ ꯑꯁꯨꯝꯅ ꯁꯤꯡꯒꯥꯏꯕꯥꯛꯅ ꯊꯣꯝꯕꯗꯒꯤ ꯃꯥ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯒꯤ ꯃꯌꯥꯃꯨꯛ ꯀꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯁꯣꯠꯇꯨ ꯅꯥꯁꯤꯛ ꯃꯈꯣꯡꯗ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯨꯈꯝꯗ ꯁꯤꯡꯒꯥꯏꯕꯥꯛꯅ ꯊꯣꯝꯈꯤꯕꯒꯤ ꯆꯩꯅꯥꯗꯤ ꯃꯁꯥꯗ ꯇꯠꯇꯅ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠꯇꯣ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯄꯥꯡꯈꯠꯂꯛꯄ ꯂꯝꯇꯥꯒꯤ ꯊꯥꯕꯜꯅ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝ ꯊꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕꯗꯣ ꯃꯍꯥꯛ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯑꯇꯤꯌꯥꯒꯤ ꯂꯩꯇꯦꯡ ꯊꯥꯖꯅ ꯃꯤꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯁꯣꯠ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯜꯂꯦ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯅ? ꯃꯪꯂ ꯇꯥꯏꯕꯪ ꯂꯩꯕꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯗ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥ ꯃꯁꯥꯗꯣ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀ ꯐꯨꯖꯤꯜꯂꯛꯄꯒ ꯃꯁꯥꯗꯣ ꯏꯪꯕꯗꯧꯅ ꯐꯥꯎꯔꯛꯂꯦ꯫ ꯃꯁꯥꯗ ꯑꯏꯪꯕ ꯐꯥꯎꯔꯛꯂꯕꯗꯨꯗꯗꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯪꯖꯔꯦ꯫ ꯃꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯪꯂꯥꯟ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ꯫ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯨꯗꯗꯤ ꯄꯁꯣꯠ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯑꯣꯏꯔꯝꯂꯤꯕꯁꯦ ꯈꯜꯂꯨꯕꯗ ꯃꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ꯫ ꯃꯁꯥꯗꯨ ꯂꯦꯡ ꯑꯣꯠꯄ ꯌꯥꯗꯕꯗꯧꯅ ꯇꯧꯕ ꯑꯃꯁꯨ ꯐꯥꯎꯋꯦ꯫ ꯃꯈꯨꯠꯇꯣ ꯇꯨꯡꯗ ꯄꯨꯜꯂꯒ ꯊꯝꯕ ꯉꯛꯁꯝꯗꯅ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯊꯝꯕꯗꯧꯅ ꯐꯥꯔꯦ꯫ ꯃꯥ ꯈꯪꯂꯦ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯦ꯫ ꯃꯥꯒꯤ ꯈꯣꯡ ꯑꯅꯤꯗꯨꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯐꯥꯎꯔꯦ꯫ ꯃꯥꯅ ꯂꯦꯞꯂꯤꯕꯗꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯀꯔꯤꯅꯣ ꯃꯥ ꯃꯁꯥꯗꯣ ꯑꯃꯝꯕꯗꯨꯗ ꯀꯥ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯕꯅ ꯀꯤꯕꯅ ꯃꯁꯥꯗꯣ ꯀꯥ ꯍꯦꯟꯅ ꯊꯛꯀꯠꯂꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯗꯤ ꯀꯁꯥ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯂꯦꯡꯖꯨꯝꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯅ
ꯃꯥꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯈꯖꯤꯛ ꯍꯦꯛ ꯂꯦꯡꯕ ꯃꯇꯝꯗ ꯄꯁꯣꯠ ꯃꯈꯣꯡꯗꯣ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯁꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫